Assalamualaikum maya pumnapu ahan maktada Pillar of Islam gi maikai tagi taram na okchari mayam na igi channel na sebu nungai bi tarabati kanam phang bi taragati like share subscribe taw biramu haina Pillar of Islam gi maikai tagi hannan na haijari asi aina mayam da tahan jagadori ba si nupi gi namaz gi matang dani aduga numbi gi namaz loiraba matung namaz gi matang da mo haijarake nupi gi namaz ahan bada nupi singi ibe masingi damakta niyat ki takbir haiba matamda lengjum mapa phawba khut thangat kadabani ani chubada nupi gi khujeng hangdok loidabani ahum chubada tahrima gi khut pun bakanda thabak tapun gadabani mari chubada ruku chatpa kanda yamna luk tharoidabani manga chubada ruku chatpa kanda hakchang chaplap tauna chatkadabani aduga khu mathakta khut thamgadabani tawingum chung khu da khut thamba matamda khut ado namjal loidabani komlap tauna thamgadabani taruk chubada sajda taba matamda khut ki khuning phawba leimai naplap tawhangadabani tare chubada sajda taba matamda chegra ho loidabani nipan chubada attahiyatu sonba kanda khut ki khusa ho loidabani haibadi khutsa sing pakna loidabani mapan chubada attahiyatu phamba kanda khong animak yetlomda tingthokadabani phaifamnana phamgadabani tara subada nupina imamat tawridabani imam oiraga namaz soridabani taraga mathoi subada nupina jamat soloidabani taraga nithoi subada mamli tawringaida fajr namaz songadabani taraga humdoi subada launa kirat soloidabani taraga mari subada nupina azan ikamat piroidabani tara manga subada launa munajat tawba yade namaz sonbagi niyam mo hajarake namaz ki damakta fi seng hangadabani faraj gulsal gi mathau tarabadi gulsal tawgadabani waju tawgadabani satri aurat khumgadabani namaz ki matam yenggadabani jai namaz seng hangadabani haibadi ekoina songadorba namaz atugi sonpham adu seng hangadabani namaz sonba hek lepaga dunia gi thabak khang daya maya kalakpa kanjauba amata phauroidabani kalakpa kanjauba punamak thadok tuna wakhal asi tawgadabani wakhal adudi Allah di aikhoibu sembiba mapu adumak mangdalai aikhoina uba phangdraba phawada mahakti uri haina ningduna jai namazda khong ani khudol mari rom lapna halaga inni wajhatu wajhiya lillazi fatara samawati wal arda hanifan wama ana minal musyrikin songadabani adudagi matam adugi namaz gi niyat tawraga Allahu akbar haina khut thangatuna khupina nakong naton phawba sokna hangadabani aduga oigi khut ki mathakta yet thangbana khoida pungadabani adugi matungda Hana subhanakallahumma wa bihamdika wa tabarakasmuka wa ta'ala jattuka wa la ilaha gairuk harba asi songadabani a'udzu billahi bismillah alhamdu son baloiraga sura ama solaga ruku haibadi Allahu akbar haiduna hakchang non tharaktuna dukhamga khwangdagi yang chap tinghallaga khut ani khu mathakta thamlaga ruku gi tasbih ahumlak mangarak daretlak solaga chatkadabani ruku loiraga chumna khut thadokduna sami Allahu liman hamida haina lepkhatkadabani aduga imam ga loinana namaz oirabadi imamna tasmiya haiba kanda rabbana lakal hamd haina muqtadi singna haigadabani tasbih amma haibagi matan leplam laga Allahu akbar haina sajda tagadabani sajda tabakanda ihan hanbada khut naton laibak mathang manaw naina saruk apumba laimaida taba loirabada mit ani naton da yenggadabani khut ki khuning wang hangadabani laimai ga pakna haloidabani amasung aigal taina haloidabani haibadi hameng macha ama litpa yaba makhai hongadabani nupi gi oiragadi khut khuning makha ta hangadabani masidi nupagi ni aduga subhana rabbiyal a'la ahum lak natra mangarak natra gatarelak haigadabani maong asumna ani suba sajda tagadabani adudagi Allahu akbar haiduna sumna mathang manaw naina hogatlaga bismillah dagi hauna ahan barakata
sonkibagum sura Fatiha Sharif ki matungda afaba sura ama hanthana haibadi ahan barakata sonkibadagi hanthana solaga ruku sajdasu mangi ahan barakat kumna chatpigadabani ani subarakat ki ruku sajda loiraga yet ki khong yungna yet ki khong dagi khudon bigi baitul laromda olaga khong leimaida pumta tahallaga yet lomda phaihallaklaga yet ki khongi khujagi mangda oigi phairakliba khongi khudon bi khajiktang changhallaga khut ani chaubadi chaudraga tinglap tawna khu mathakta phaigan matonda thamgadabani adugi matungda attahiyatu darud duai masura solaga yet lomda salam hana tawgadabani yet kumna oiromda su salam tawgadabani ahum suba rakat oirabadi ani subagi aroibada attahiyatu tamak songadabani duai masura sondabaga loinana hawatlaga alhamdu tamak solaga ahum suba rakat thamgadabani amasung ahum suba rakat ki namaz loibigadabani namaz matam mangagi manungda namaz haiba pumbada maghrib amasung witirdagi hena karigumba namaz amata rakat ahum leite ani sikatangni rakat ahum oiribase mari suba rakat ki damakta ani suba rakat ki manungda attahiyatu tangkhai phamlaga ahum suba mari suba rakat faras oiraga alhamdu ta songadabani karigumba faras natragana sura supa gadabani aduga sunnat kidi sura Fatiha ga loinana atopa sura su songadabani tawingum sung wajib kidi sura Fatiha gi matungda sura ikhlas su solaga Allahu akbar haina takbir hairam laga khut thangalakuna duai kunut su haibadi Allahumma inna nastainuka solaga ruku sajda su chatgadabani mawong asumna ahum suba mari suba rakat loigadabani jamaat namaz ki niyama mo haijarake mi ani natraga ahum dagi henna matam amadata natraga mafam amadata namaz sonba tarabadi punna namaz songadabani tongan na solabadi namaz makru oigani ani khakta sonba tarabadi imam sahib ki yeklomda imam dagi pareng hanthana muqtadi sahibna lepkadabani karigumba ani dagi henna jamaat oirabadi imamna khwaigi mangda lepkadabani haibadi pareng amagi andas ki mangda lepkadabani karigumba muqtadi singna imam gi mangda leplabadi muqtadi adugi namaz oiroi kadakam tu salah hairaga imam muqtadina namaz sonba haugadabani muqtadina namaz ki niyat ki matungda sana songadabani aduga a'udzu billahi bismillah alhamdulillah amasung karigumba sura ama solaga ruku dagi haugatlakpaga imamna sami Allahu liman hamida haigadabani mawong asumna mathang manaw naina imamgi tunghingadabani sajda sahugi matamdasu imamgi tunghingadabani mudrik haubadagi loiba phauba imamga loina bigadabani lahik haubadagi yauraba karigumba maram amana namazdagi thokhiduna amukka hanjillaktuna namazda samil tawraba matam mangagi tasbih am hajarake ahanbada fajr namaz ki matungda huwal hayyul qayyum haina samarak tasbih chatkedabani ani subada johor namaz ki matungda huwal hayyul azim haina samarak chatkedabani ahum subada asar namaz ki matungda huwal rahmanur rahim haina samarak chatkedabani mari subada maghrib namaz matungda huwal ghafurur rahim haina samarak chatkedabani manga subada esa namaz ki matungda huwal latiful khabir haina samarak songadabani ngasigidi mayam matang asilo sanjarage mayam na ai video asibu musalman punnamakki mafamda yawnabai damakta share tawbi haina han haijari